Manipur Police Control Room-dagi thadorokpa cherol amada haukiba pung kunmari asida mafam kharada khongjangna chingba thodok khara thokrabasu mapung oina security first na laksinduna thamba ngamki security first na ching amasung tamda thiba humbagi thabak chathakhi National Highway 37 amadi National Highway 2 da lamdam asigi tangai fadaba nongmada changdaba yadraba polam puba gari chamaga nifu taruk amasung chamaga maudra manga hariba lambi asida apanba yaudana pusilakhi makhatana pochai pusilakna ba khudong thiningai oiba mafam kaya dasu security first na akanba checkshin thorang nokhatki Manipur ki district pumna makta pamdaba thodok thoktana bagidamak punna checkpoint chamaga kun mapanda achat awong sing check tawbada jingnaba tam amasung chingda punna miyoi chahumgani fu phagatuna wahang pahang chathaki hairi miyamna semjin sajin ba video amadi aran ba pawda thajabiganu amasung achumba sengba I paw khangbining labasu mobile number 9233522822 da call tawbiraktuna khangbiraba yagani loinana lakhiba khuju khulai kaya singsu achuba matamda manak nakba police station natraga lenga ki security miyoi singda sinabiyo hainasu Manipur Police Control Room dagi thadorokpa cherol amada hairi